अहानबदा मरोइबा पाउ पिजरी नहा अमा रेस्क्यू तौख्रबा मतुंग थीबा फंग्रिबा नहा अनि थीबा खंगदना लैरिबसिगा मरी लैनना मियामगी मिफम अमा पांगथोख्रे NPP na BJP government dagi withdraw tawbagi decision October 5 da laikhai taraba yai Manipur gi ethnic conflict ase solve tawnabagi damak Kanglup ani gi marakta atenba matam gi manungda wari sanaba haunaba thorang tawri nga marang kaina puthokduna senmitlon phagatna bagi pandamda khawpum damda nga mata thadakhre Jibam gi mongbung maitai khulda kuki militant singe toina landa pham oire ngarang ayuk amukasu attack tawrakre amade Inter-village level painting competition ama Khangabok part 2 Lailam Thokpam Lampakta pangthokre Kromjari Mami TV gi nungthil gi pau meeting tabiri masingbu thokchom sardana taram okjari pau sandong na pizari New Kaithal Manbida Pangthokadaba State Selection Commission SSC GD recruitment yaurut nabagi damak tha asigi kuntareta maitai macha ahum mayumdagi chatkhibadagi kuki singna phajin khibagi mayokta ngasi ayok laisang them awang lekai community hall da miyamgi mifam pangthoktuna warep kaya marum lokre ngasigi mifam aduda wangang laduna angang sing adugi mama mapa sing na phongdorakpada makoi gi macha sing adu Bharat Sarkar gi sifai khanbagi lamjan yawba chatkhibani makoi bu tekta kaidana thadok piyo amade Manipur lengang nasu angang sing asibu tekta kaidana mama mapa sing da sinabiyo haike tongan ba social media sing da ngarang rescue tawre hariba Johnson su mayungi miyoi sing da tekta kaidana sinakre haina hapna rakpa adu laibak thibani mahak JAC amade imung manungda khusinna rakpa laitre haina su phongdokhe mifam aduga mari leinana JAC gi convener L Subolna phongdorakpada kuki gi makuta lairiba angang ani asibu phangnaba hotnabada CSO sing amade miyam nasu mateng pangbiyo phangle hariba angang aseso aikhoi gi khutta sinabirak triba maramna mama mapa amade miyam da chamamnaba amade laihalle hairaduna lengang nasu athubada angang sing asibu JAC amade imung manungda sinabiyo haike ngasigi miyam gi mifam na lokhiba warep sing adudi Manipur gi governor amadi CM na memorandum pisinduna angang sing phangna ba taksinba JAC na changsileba khongjang asida lamdam asigi CSO singa punna chatminaba amasung angang ani asibu soida ngamdana thadoraktriba phawba khongjang asi aikhoi punna lepminaba haiba sing asini Panba yai Thobal district tagi naha ahum ningombam Johnson Singh chahi kungani thoi apokpa sanjoy Thobal khekmam maning lekai oinam thoi Singh chahi kungani thoi apokpa yai ma Thobal leisang them awang lekai amasung thokchom thoi ba Singh chahi kungamanga apokpa ibotombi Thobal khekman wang mataba maning lekai na punna Royal Enfield motorcycle MN04G 3920 tongduna Kaithal Manbida State Selection Commission GD recruitment yawba chatkhibani adubo makoina lambi lamangna duna Kaithal Manbirom chatkadaba aduda modbong rom da chatlamba yai haina thajanari maramdi makoi ahumgi manungda Johnson de ngarang Assam Rifles na rescue tawraba matung police ta sinarakrabani matungda aikoigi JAC na letna riba warepsing asi aikogi Manipur ge honorable governor amadi honorable chief minister ga chief minister da victim ge imung manung amadi JAC ge victim ga waina memorandum pisinba ani subada Manipur ge laiba CSO sing agadi laiba civil organization sing mera private sing asi punna aitoi haiba angang au asigi langa lanjin puthona bagi damakta phona bada mate pangbina bagi damakta haijaba haiba wapu kaya asini ekoi ngasigi yamna jamna pantho uiba la ekoi ge obi mapang kandana laiba
angangsing asigi aikoda nasigi Chahi amaga tha tara taruk henjilaglaba Manipur state asita thokliba ethnic conflict asi solve taunabagidama Kanglup anigi marakta atenba matamgi manungda wari sanaba haunaba thaurang tauri haina Tribune News Service na fangba awangba thakki source amana phongdokli Haukiba chayol khara asida Manipur state ta irang thoktabaga loinana security force singna akanba section thaurang lokhatli State asida irang sing laksan nabagidama BSF amasong CRPF ki company Manipur rom seasonary security personnel sing na irang laksan nabagidama tongan ba thausil kaya yatli amade state government ga irang asi karamna loisin ba yagada ke haibadu tanaduna thabak paikhat nabagidama warep logani haire aduga center amasong state government na Kanglup anigi marakta wari sanabagi thabak haunaba thaurang pumnamak tawkhre haire Chairak asida center na Kanglup anigi marakta wari sanaba thaurang tawbagi khudam uba phangli Haukiba thada Union Home Minister Amit Sahana center na Manipur gi irang ase mapung fana control tawba ngamle Kanglup anigi marakta wari sanabagi thabak haubaga loinana thogliba irang asigi waroi sin thiri haina haikiba laikre amadi thaudok asi Kanglup anigi irang oibana Kanglup anigi marakta wari sanaba haudriba faubadi waroi sin purakpa ngamloi center na Kanglup animak wari saduna waroi sin puraknaba honari haina su Union Home Minister na phongdokrabani Haukiba irai numita Guwahati da laiba Radisson Blue Hotel da pangthokiba National People's Party NPP gi mifam da party asigi state unit ki makok thongba amade MLA singna Chief Minister N Biren Singh na luchingba state government asi makhata na support toba pamdabagi warol kaya thamkhibaga loinana New Delhi da October 5 da pangthokadoriba NPP National Executive Council meeting da concrete oiba decision ama lauragani haire Guwahati gi Radisson Blue Hotel da pangthokiba NPP gi mifam aduda state unit ki president NKC mahaki hakchang gi phibam na yadabadagi mifam adu yawba ngamdrabaso mifam aduda mahaki oiba aibe cherol piduna NPP Manipur unit na CM Biren na luchingba BJP government asida makhata na support toba pamdabagi mot phongdoraki haire Amaromda party asigi MLA Norul Hassan naso mifam aduda NPP na makhata na CMN Biren na luchingba BJP government asida makhata na support tawrabadi NPP gi mingchat asi nongma gi thirakpa henlagani amadi state ki miyam na NPP da thamliba thajabasing aseso mangkragani maram asina NPP na BJP government da support tawbo tokpana phare haiki haire loinana NPP state executive Committee singsu mifam aduda saruk yaraduna BJP government dagi support tawba tokpagi apamba sing phongdokna khe haire amaromda NPP gi national president Conrad Sangmana preside tawduna New Delhi da October 5 da phamgadoriba National Executive Council mifam asida NPP na BJP government makhata na support tawgadra natraga tawroidra haibagi concrete oiba decision soidana laurakani haire Chief Minister N Biren Singh visionary leadership ki makhada MLA Dingangnung Gangmaina luchingduna nga marang kaina puthokduna semilon phagatna bagi pandamda Khopum damda nga macha thadakre Khopum damda project ama oina nga macha thadabagi thauramda MLA Dingangnung Gangmaina mafam asigi praja singda tungi yaifanabagi damak hairiba dam asida tha manga taruk phawbadi thadariba nga macha sing asina mapung phana chawduna macha koktri phawbadi nga phabagi thabak lepiyu haina appeal tawke mai pakna pangthokiba nga macha thadabagi thauram ase district fisheries officer Lapsan Gangmai KABSA Khopum area village authority RLP Rongmai Lu Phom Khopum JSUK a Zaliarong student union Khopum area amadi tongan ba khunja singa punna sin kibani haire Hariba project asina lamdam asida nga gi pothok hengat hanbada natana local fishermen singdaso anoba asa haptuna lamdam asida aquatic ecosystem da ahongba khara uba phanglagani hairi Jiribam police station dagi kharom da kilometer taret rom chatlaga laiba mongbung maitai khul asegi akoibada security force singna ngak senduna leirabaso khulai pai ba kuki militant singi toina landafam oire
ngarangsu khulai matik chana paiba kuki militant singna maikai aniromdagi mongbung maite khul asida akanba mawongda landarakre adubu asok apan gi paudi yaukhide hairi Mami TV na phongba paw amagi matung ina ngarang ayok pung 13:30 rom tabada jiribam gi mongbung maite khul tamna mongbung kuki amasung saijang kuki khul sing romdagi khulai matik chana paiba kuki militant singna bom yauna akanba mawongda attack sing chatharakre hairi Kuki militant sing na chatharakhiba attack sing ga ikan kanadana Manipur police ke CR ngakpigani Manipur police ka CRPF amasong khun ngakpa sing na kuki militant sing gi maikai da handun nongmai kap khe haire nakal animakta minute 10 rom nongmai kap na khraba matung Jiribam district headquarter room dagi ahenba security force mafam aduda thomjilaktuna kuki militant sing aduna attack tawrakhiba maikai sing da Jangsin duna kuki militant sing adubu takthoke haire kuki militant sing na maikai ani dagi chatharakhiba attack sing aduda mongbung maitai khulda laiba yum singi phaglang singda nongmai maru sing phaujilakpa yaukhi haire adubu attack aduda asok apan gi paude yaukhide haire amaromda mongbung kuki amasong saijang khulrom dagi kuki militant sing na attack sing chathaba lepkhraba matung Jiribam police sing yauna security force ki combined team amana thibuhumbagi thabak chathake adubu operation aduda mifa mipun gi paudi lekhide Khangabok Development Society KDS na irabode isingani kunga mari ga mari lainana ngasi ayuk pung mapan taba matamda inter-village level painting competition ama Khangabok part 2 lailam thopam lampakta pangthokre Green Revolution haiba theme asida pangthokiba inter-village painting competition asida satra chamaga yankhai romna saruk yake Painting competition asigi prize ten thokpagi thauramda Khangabok KS Khundon Upper Primary School gi headmaster in charge Moirangthem Dhiren Singh na chief guest K1 Aviation gi founder and managing director Khundrakpam Sankar amasong Guidance Novodaya and Sainik Institute Khangabok ke founder Moirangthem Heman na chief guest of honor oike amade Khangabok Development Society KDS ki president Laishram Lenin na preside tauke Class 3, 4, amadi 5 ki satra singna saruk yakiba painting competition asida Eastern Star Higher Secondary School gi mahairoi Khundrakpam Lanthoiba Maitaina first Sindam Novodaya and Sainik Coaching Center gi mahairoi Puspa Saikhomna second amadi Wisdom Foundation gi mahairoi Genesis Sagol Semna third Sindam Novodaya and Sainik Coaching Center gi mahairoi Surchan Hizamna fourth amadi Excellent Foundation gi mahairoi Khundrakpam Sanathoina fifth position takhe Student Union Kanglai Park Suk of Manipur na sinduna Manipur University ki Commerce Department da tararak suba state level spelling competition amade taruklak suba Kanglai Park pumbake ariba lon ki wahan thok changdamnabaki final ngasi pangthokre Tharam asiga mari lainana suki president Ningthaujam Dhanakumar Maitaina phongdokhibada pangthokliba competition ase round kaya thokna haibade first prelim amasung second prelim tawduna Computer sing na asina khandatla batungda final competition sing asigi final round ase ngase pangthokpani haina paumi singda phongdokhe competition asida pangthoklibagi mapandamde haugalagli ba mahairoi singbo hen tungda malemgi changdamnaba kayada sarugyaba ngamnaba amadi aikhoigi ipa ipu singna thambiramba ariba manipuri lon singbo manghandana amade tungkoina thamnabagi dama competition ase pangthokhibani haina phongdokhe Ngasigi final competition aduda spelling category close A da candidate tara taruk category close B da candidate taraga mathoi amade ariba lon gi wahanthok changdamnabada candidate taraga humdoina saruk yakhi When ariba lon gi wahanthok changdamnaba haiba competition asi pangthok chari sina kari hai kan ekoi ariba boi atui koi gi pai pusingna koi gi pari puri hai tare koina nganara sanam changnaram ba koi maitai lon manipuri ariba lon se Masih kausan dari kita, masih mirona kausan apa yang tadi. Masih ngangar riba, masih lagi riba, masih mirona ngangar riba, loan sih tapi tension terkanda. Ariba, yang nomor riba, pusing ngangar sana rampa loan sih, masih kausan apa nomor kanda, masih hari riba, ngangar sana rampa loan sih saya, masih mut kira hari riba tu sih napa pakat sabur riba dari kanda, hari riba loan sih masih suruh masih mirona, masih mairo sih dah, kangen napa. Nahuna na nisin na nabi
ꯑꯗꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯤ सेंटर फ्री मूवमेंट रेजिम FMR हंदोखिबा अमदे इंडो म्यांमार इंटरनेशनल बॉर्डर फेंसिंग तौबगी पॉलिसी गा मरी लेनना वर्किंग कमिटी नागा नेशनल पॉलिसी पॉलिटिकल ग्रुप सिंह WCNNPGS ना हौखिबा थांजे नुमिता इंडिया गवर्नमेंट एग्रीड पोजिशन मरिक चुमना ngang na chatnabagi damak khanghankhre haina pawgi source amana hairi नागा नेशन होट अमदे आइडेंटिटी ngakpana mapung oiba warol aduda लिस्टिंग तरा का तरेता सेंटर का नागा ग्रुप सिंगा साइन तौनखिबा एग्रीड पोजिशन अदु कांगलुप अनिमकना अपांबा मतमदा सेमदोक सेंजिन तौबा याबा चे नते नागा ट्राइब सिंग विलेज की लुचिंगबा सिंग अमदे सिविल सोसाइटी कयाना अयाबा पीखरबा पॉलिटिकल डॉक्यूमेंट अमनी हाइरे FMR हंदोखिबा अमदे नागाना खुंदाबा मफमदा इंटरनेशनल बॉर्डर फेंसिंग तौबगी पॉलिसीना नागा सिंगे येलहोंगैदगी लेजरकपा लम इकाई खुमनदबा अमदे मफम असिदा लैरिबा नागा सिंगे हिंगनबगी हक मांगहनबने मसिमा यूनाइटेड नेशन डिक्लेरेशन ऑन द राइट ऑफ इंडिजिनियस पीपल गे लो तायोनना चटपने हाइना कमिटी असिना फोंगदोखरे लोंगवा विलेज तलैबा नागा सिंगे मयुम इंडो म्यांमार गी साइड अनिमकत लैबा असिमक नागा सिंगे मफमदा चटखिबा अचौबा अरानबा थओंग अमने नागा लिसिंग कयागे हिंगनबगी लंबी ओइरिबा FMR नागा सिंगे फंगफम थोकपा हकनी लोइनना इंटरनेशनल बॉर्डर की नाकल अनिमकता माइल कुंट्राग मंगा फावबा FMR चनहनगदबने हाइना कमिटी असिना मखाताना फोंदोरकले गवर्नमेंट ऑफ इंडिया ना अतोपा बॉर्डर एरिया दा थोकपा इरांग लाक्सिनबगीदमक किलोमीटर 215 सांगबा नागालैंड फाउदुना चटपा इंडो म्यांमार फेंसिंग तौसिलगा नागा खुंजा सिंगबो चैराक पिबचुमदे कमिटी हाइना मखाताना ताखे गवर्नमेंट ऑफ इंडिया ना हौजिक लैरिबा चयेनबा असे अथुबा मतमदा पॉलिटिकल सॉल्यूशन पुरकपा मरु ओइ हाइनासो फोंदोखे जंगल वारफेयर निंगथीना ट्रेन तौरबा कुकी मिलिटेंट 54 म्यांमार रोमदगे मणिपुर चंगलखरे हाइबा इंटेलिजेंस के रिपोर्ट अरानबने अमदे रिपोर्ट असिबु यानिंगदबा फोंदोक्तुना कुकीजोगी बॉडी सिंगना अचौबा रैली अमा कांगपोकपीदगी हौकिबा इराई नुमित चतुना डिप्यूटी कमिश्नर कांगपोकपी महेश चौधरी की खुथांगदा यूनियन होम मिनिस्टर अमित शाहदा मेमोरेंडम अमसो पेसिंदुना वाकटखिबगा लोइनना कोतुना हौकिबा थांगजगी अहिंग नोंयाइदगी कौखिबा टोटल शटडाउन लोइसनख्रे कोतुना कुकीजो ताबा मफम सिंगदा कौखिबा टोटल शटडाउन असिना मरम ओइरगा ललोन इतिकी थबक सिंग पुंबा लेपके स्कूल यावना लनाई इंस्टीट्यूशन सिंग थबक लेपके तंगाई फदबा थबक की चटपनतना लंबीदा मखल अमतगी गाड़ी चेनखिदे कांगपोकपी पुलिस अमसुंग नौना डिप्लॉय तौरकपा CRPF पर्सनल सिंगना नेशनल हाईवे 2 दा स्टेशन तौबगा लोइनना पामदबा थौदोक सिंग थौरक्तनबा यंगसिनबगी थबक सिंग चथके टोटल शटडाउन असिबु सौगटपा वॉलंटियर सिंग मरु ओइना नुपी सिंगना नेशनल हाईवे 2 इम्फाल दिमापुर लंबी की कांगपोकपी डिस्ट्रिक्ट हेडक्वार्टर अमसुंग गांबीफाई यावना मफम कयादा लंबी थतुना चेक तौबगी थबकसु चथके खोंगजंग चंगसिनबदा सरुक याखिबा लुचिंगबा अमना फोंदोरखिबदा कुकीजो कम्युनिटी बो आउटसाइडर हाइना अरानबा वाफम कया संदोकलिबा असे खांगबा ngambagi थाक हेले मखोय इमिग्रेंट नते मखोय लमदम असिगे येलहौ मी सिंगने हाइनसु हाइरखले पनबयाय इराय नुमिता कांगपुपी DC की खुथांगदा कोतुना लुचिंगदुना यूनियन होम मिनिस्टर दा पिसिनखिबा मेमोरेंडम अदुदा कुकीजो फुरु की खुदोंसादबसिंग यूनियन गवर्नमेंट ना कोकनबा खुदक्ता सिनबिनबा होटनबिबा पॉलिटिकल इन्फ्लुएंस तगी सिक्योरिटी इंस्टीट्यूशन सिंग लोइनना पॉलिटिकल प्रेशर ना सिक्योरिटी एडवाइजर अमसुंग इंटर एजेंसी यूनिफाइड कमांड बो ngakpi senbinabasु taksenki Social and Cultural Development Center SOCDEC Wangjing amade Wangjing Kodompokpi Sport Complex ta hangliba Relief Camp ta leiriba IDP singna punna sinduna hayang Wangjing Kodompokpi Sport Complex ta pangthokadawriba lamyan bahizam irabot ke chamaga kunga nipan suba birth anniversary celebration gi mangoinana ngasi SOCDEC ki volunteer amade IDPS singna Wangjing da nongmagi oiba social service camp ama pangthokre Wangjing Kodompokpi Sport Complex के अकोइबा अमदे Wangjing कैथल मचागी अकोइबदा सेट सेंगदुना पांगथोकिबा सोशल सर्विस अदुगा मरी लेनना SOCDEC की
President Rosen Thongam na phongdorakpada aikhoina chahi khudingi sumnatangi irabot ki kumon pangthokpa amade mahaki maramda wa kharangang ba aduna yaraktaba matam lakle hojikti tangai phadana jananeta hizam irabot na pamjaramba thabak sing adu khajiktang oirabasu thabak oina pangthokpagi tangai phadaba haibasida pandam thamduna amade jati bijati khaidaba lining laisongi khenaba leitana aikoi pumnamak nungsi chanana leisi amasung tarutanana leisi haiba irabot ki wakalon adubu ikai khumnaduna ngasigi social service camp ase pangthokpani haina phongdoklakhi amaromda miyam gi luchingba hizam irabot ki chahi chamga kunipan suba mapok kumonga mari lainana ngasi Thoubal district ke Hairok Park 3 da laiba Taurangbam Laikai Youth Club TLYC ki thomi singna lamtu sengdokpagi thoram ama pangthokre lamtu sengba adugi saruk ama oina Hairok Turel mapanda miyamna hundoklamba phata hauti singso sengdokhe luba nanba pamjaramba lamyanba irabot ki wakhalon adubo ngasigi haurakliba naharol singda ithilpinaba pandamga loinana laigumlaba luchingba irabot pu ikai khumnaba utuna ngasigi lamtu sengba adu pangthokpani hairi sinjabagi maramdi aikoi tasenga Jananeta hizam irabona pamjaramba wakhalon sing adu aikoi thabak tawina kitang tawsu ontokpase tangai phadaba phar laiba maramdi aikoi sahi kudingi mafam kudimakta club organization tongan ba luk kayana aikoi ngasidi Jananeta hizam irabot ki maramda nainaguna 30 September haina sanon palon tongne tobutabu palon khaktuna yarabra haiba wakum dane ngasi aikoina tamjare ipode aikoi magi maramda nainaba magi maramda ngangba magi maramda hangba magi maramda tanaba haibasi ipung khudimangna tek function khudimangka tawewa tobutabu mana pamamba tabak khado aikoi tabak oina pangthokpasine khwaidagi maru oridi aduna Mami TV na miyam da khanghanjari madudi September 19 thangja numit ki prime time news da sana khonabagi lamsingda mahairoi lup singna meeting changba hauragani mahairoi lup manga haina headline piba paw asita mahairoi lup singi manungda MSF haina pankhiba adu dex ki typing mistake amadagi pankhibani hairiba mahairoi lup sing asida MSF yaukiba laite soikiba asigi damak Mami TV ki maikai dagi nungai taba phongdokchari Rongmai Baptist Church Council RBCC ki makhada laiba church khudingmakta kuntraga mapan rak suba Women's Day hayeng pangthokadabagi mangoinana Hypo Zadonangi native village Puilon Kambiron village da women's singi oiba one day sports meets pangthokre ex-ADC member Sri Aphang Gonmai amade Sri Nambi Gangmai special contractor anina chief guest amade guest of honor oike thauram aduda sport ki event kaya March Parts, Football, Volleyball na chingba Group House khaidokuna competition chathake Women's Day gi thauram asiga mari lainana haukiba chahi khara dagi chatharakli ba sports match asigi pandam de hauziki matamda nupi nupa khaidana sports ki field da thawai yawhalaga afaba sanaroi puthokna ba khakta natana miyamna hakchang phana laina ba haibagi pandam asida pangthokibani hairi Longmai None area church Nungba area Khopum area amade Tamenglong district ke church kaya dasu mapung phana chathake aroi bada maroi ba pau amuka hanna Naha ama rescue taukraba matung thiba phangdriba naha ani thiba khangdana lairibase gamari lainana miyam gi mifam ama pangthokre NPP na BJP government age withdraw tawbagi decision October 5 da laikhai taraba yai Manipur gi ethnic conflict ase solve taunabagi damak Kanglup ani gi marakta atenba matam gi manungda wari sanaba haunaba thaurang tauri nga marang kaina puthoktuna stanmilon phagatnabagi pandamda khopum damda nga macha thadakre Ziribam gi mongbung maitai khol Kuki militant singi toina landa pham oire ngarang ayuk amuka so attack tawrakre
amade inter-village level painting competition ama Khangabok Part 2 Lai Lam Thokpham Lampakta pangthokre. Haujiki oina Mami TV na sandok saba Manipur pau matang asal lojare mayam bamu kahana kurumjari.